ꯃꯌꯥꯝ ꯀꯝ ꯇꯧꯅꯔꯤꯒꯦ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯌꯧꯔꯦ और अच्छा इसे भी मुझे लगता सैमसंग ने ꯍꯣꯇꯦꯜ ꯆꯠꯂꯨꯔꯤꯕꯅꯤ ꯆꯥꯛ ꯂꯥꯡ ꯆꯥꯔꯛꯎꯔꯤꯕꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯗꯤꯂꯦꯠ ꯇꯧꯈꯤꯗꯧꯔꯤꯃꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕ꯭ꯔꯣ ꯑꯗꯣ ꯍꯪꯒꯠꯅꯤ ꯍꯧꯒꯠꯇꯕ ꯃꯩ ꯍꯧꯒꯠꯂꯣ ꯍꯥꯏꯒꯦꯅꯅꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯆꯥꯛ ꯍꯧꯕꯒꯤ ꯍꯧꯒꯠꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄ꯭ꯂꯤꯁ ꯀ꯭ꯂꯣꯖ ꯗ ꯗꯣꯔ ꯐꯨꯜ ꯋꯥꯏꯠ ꯑꯦꯟꯇ꯭ꯔꯦꯟꯁ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯊꯤꯕ ꯆꯠꯂꯤꯕꯅꯤꯗꯣꯅ ꯄꯥꯎ ꯊꯤꯔꯨꯔꯤꯕꯅꯥꯕ ꯔꯨꯝ ꯌꯧꯔꯦ ꯔꯨꯝ ꯀꯥꯈꯤꯒꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯁꯦ ꯇꯧꯅꯔꯦꯅꯦ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯁꯦ ꯇꯧꯅꯔꯦ ꯀꯔꯤꯅꯣ ꯑꯣꯏꯒꯗꯧꯔꯤꯁꯤ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯒꯣꯌꯨꯡ ꯇꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯕ ꯍꯧꯗꯣꯛꯏꯅꯤ ꯀꯝ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯦꯆꯤꯟ ꯈꯔ ꯆꯂꯥꯏꯅꯔꯤ ꯃꯥꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯗꯤ ꯏꯀꯣꯝ ꯀꯣꯝꯕꯅꯤꯅ ꯍꯣꯇꯦꯜ ꯂꯣꯏ ꯇꯧꯁꯤꯜꯂꯛꯂꯦ ꯏꯆꯨꯝ ꯆꯨꯝꯅ ꯀꯅꯥꯅ ꯑꯃꯨꯛꯀ ꯊꯣꯡꯅꯒꯗꯧꯔꯤ ꯈꯣꯠꯅꯒꯗꯧꯔꯤ ꯍꯥꯏꯅ ꯏꯁꯂꯥꯝꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯦꯅꯦ ꯅꯈꯣꯏꯕꯨ ꯏꯔꯥꯟꯒꯤ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯑꯣꯏꯜ ꯋꯦꯌꯔ ꯍꯥꯎꯁꯇ ꯌꯥꯝꯅ ꯆꯥꯎꯅ ꯏꯖꯔꯥꯏꯜ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯥꯟꯅꯤ ꯑꯦꯛ ꯅꯝꯕꯔꯗ ꯗꯨꯏ ꯅꯝꯕꯔꯗ ꯑꯙꯥ ꯘꯟꯇꯥ ꯈꯛꯇꯪ ꯂꯥꯏꯚꯁꯦ ꯇꯧꯔꯝꯈꯤꯒꯦ ꯂꯤꯠ ꯊꯧꯕ ꯄꯥꯎ ꯈꯔꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯥꯏꯛꯁꯦ ꯑꯝꯇꯪ ꯄꯥꯟꯖꯔꯛꯈꯤꯒꯦ ꯇꯥꯕ꯭ꯔ ꯃꯌꯥꯝ ꯑꯖꯌ ꯗꯦꯕꯒꯟꯒꯤ ꯄꯣꯠ ꯆꯥꯔꯤꯌꯦ ꯑꯖꯌ ꯗꯦꯕꯒꯟꯒꯤ ꯀꯔꯤꯒꯤꯗꯤ ꯁꯤ ꯍꯧꯖꯤꯛ ꯀꯣꯒ꯭ꯔꯥ ꯒ꯭ꯔꯥ ꯇꯦꯡꯊꯣꯛꯂꯒ ꯋꯥꯖꯨ ꯒ꯭ꯔꯥ ꯇꯧꯔꯒ ꯃꯌꯥ ꯈꯔ ꯐꯦꯡꯗꯣꯛ ꯂꯥꯛꯇꯣꯛꯂꯒ ꯐꯖꯅ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯥꯏꯑꯔꯁꯤꯒꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯑꯃꯦꯔꯤꯀꯥꯅ ꯌꯥꯝꯅ ꯙꯝꯀꯤꯁꯤ ꯇꯧꯔꯦ ꯃꯈꯣꯏ ꯃꯊꯛꯇ ꯏꯔꯥꯟꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯅꯤ ꯃꯈꯣꯏ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯂꯥꯛꯏꯁꯤꯅꯤ ꯑꯥꯏ ꯑꯥꯔ ꯖꯤ ꯁꯤꯒꯤ ꯇꯔꯞꯇ ꯍꯥꯏꯔꯤꯁꯤꯅꯕꯨ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯁꯤꯅꯤ ꯏꯔꯥꯟꯒꯤ ꯐꯣꯔꯁꯁꯨ ꯑꯁꯤꯗ ꯍꯧꯖꯤꯛ ꯗꯨꯕꯩꯒꯤ ꯃꯊꯛꯇ ꯍꯣꯇꯦꯜ ꯑꯃꯈꯛꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤ ꯂꯩꯕ ꯇꯥꯔꯕ ꯑꯃꯦꯔꯤꯀꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯕ ꯇꯥꯔꯕ ꯃꯥꯒꯤ ꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯩꯅ ꯑꯗꯨ ꯂꯧꯔꯤꯕꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯉꯁꯥꯏ ꯄꯥꯎꯗꯨꯅꯕꯨ ꯃꯌꯥꯝꯁꯤ ꯃꯤ ꯊꯣꯛꯂꯛꯇꯅ ꯀꯣꯃꯦꯟ ꯑꯃ ꯖꯔ 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 ꯀꯥꯍꯜꯂꯛꯄꯁꯤꯗ ꯀꯣꯛꯁꯤ ꯊꯕꯛ ꯁꯨꯗꯕ ꯑꯗꯨꯗꯩꯗꯤ ꯃꯤꯠꯁꯨ ꯁꯤꯒꯤ ꯅꯥꯀꯜꯁꯤ ꯃꯅꯨꯡꯁꯤ ꯅꯥꯔꯦ ꯃꯣꯕꯥꯏꯜ ꯇꯦꯡꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯐꯥꯗ ꯂꯦꯕꯅꯟꯒꯤ ꯇꯔꯞꯇꯒꯤ ꯔꯣꯀꯦꯠ ꯅꯤꯐꯨꯅꯤ ꯊꯣꯝꯖꯤꯟꯈ꯭ꯔꯤꯁꯦ ꯔꯣꯀꯦꯠ ꯅꯤꯐꯨꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤꯗꯃꯛꯇ ꯏꯖꯔꯥꯏꯜꯒꯤ ꯀꯩꯅꯣꯝꯁꯦ ꯊꯕꯛ ꯁꯨꯗ꯭ꯔꯕ ꯏꯖꯔꯥꯏꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯁꯦꯞꯇꯔ ꯃꯈꯣꯏꯒꯤ ꯑꯥꯏꯔꯣꯟ ꯗ꯭ꯔꯣꯝ ꯀꯔꯥꯏꯁꯤ ꯊꯕꯛ ꯁꯨꯗ꯭ꯔꯕ ꯑꯥꯏꯔꯣꯟ ꯗ꯭ꯔꯣꯝ ꯀ꯭ꯔꯥꯐꯇ ꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯔꯤꯜꯗꯨ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯁꯤꯗꯗꯤ ꯅꯞꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯟꯐꯥꯔꯝꯅꯤ ꯑꯩꯅ ꯈꯟꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯂꯩꯔꯝꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯄꯥꯎ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯩ ꯃꯥꯡꯈ꯭ꯔꯁꯨ ꯃꯥꯡꯈꯤꯁꯤꯅ ꯑꯩꯅ ꯌꯥꯍꯤꯗ ꯑꯗꯨꯝ ꯍꯥꯞꯀꯠꯂꯝꯅꯕ ꯚꯤꯗꯤꯑꯣ ꯃꯈꯩꯗꯣ ꯂꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯀꯣꯄꯤ ꯇꯧꯔꯒ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯂꯣꯏꯅ ꯍꯥꯞꯀꯠꯂꯤꯕꯅꯤ ꯕꯁ ꯁꯤ ꯈꯛꯇꯗꯗꯤ ꯌꯨꯇꯨꯞꯁꯤꯗꯗꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯁꯤꯗ ꯈꯔ ꯋꯥꯠꯅ ꯍꯥꯏꯕꯗꯨꯕꯨ ꯌꯥꯝꯅ ꯌꯦꯡꯅ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯃꯩꯇꯩ ꯄꯥꯉꯜ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯉꯤꯕꯅꯤ ꯃꯥꯗ꯭ꯔꯗꯤ ꯔꯝꯖꯥꯟ ꯃꯍꯤꯅꯥꯅꯤ ꯆꯤꯟ ꯊꯤꯔꯣꯏ ꯖꯣꯕ ꯄꯥꯎ ꯄꯤꯔꯤꯕ ꯃꯈꯩꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯜ ꯖꯖꯤꯔꯥ
ꯄ꯭ꯔꯦꯁ ꯇꯤꯚꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯎ ꯉꯥꯛꯇꯅꯤ ꯀꯅꯥꯝꯇꯒꯤ ꯇꯥꯔꯒ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕ ꯑꯃꯗꯩ ꯇꯥꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩ ꯄꯥꯎꯃꯤ ꯄꯥꯎ ꯑꯃꯐꯥꯎ ꯄꯤꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯎꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯝꯂꯦꯗꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯆꯨꯝꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯃꯛꯄꯨ ꯑꯩ ꯌꯥꯔꯤꯃꯈꯩ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯌꯧꯍꯟꯕꯒꯤ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯗ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯑꯁꯦꯡꯕ ꯄꯥꯎꯁꯦ ꯌꯦꯡꯉꯨ ꯁꯤꯗ ꯑꯩ ꯏꯔꯥꯟꯇꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯄꯥꯎ ꯄꯤꯕ ꯉꯝꯃꯦ ꯍꯥꯏꯕ ꯅꯞꯂꯒ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯖꯣꯇꯣ ꯍꯤꯠ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯏꯖꯔꯥꯏꯜ ꯃꯅꯨꯡꯗꯒꯤ ꯄꯥꯎꯁꯤ ꯑꯃꯒꯨꯝꯕ ꯈꯛꯇꯅꯤ ꯊꯣꯛꯂꯛꯏꯁꯦ ꯅꯣꯡꯃꯒꯤ ꯗꯤꯟꯗ ꯏꯖꯔꯥꯏꯜ ꯃꯅꯨꯡꯗ ꯄꯨꯔꯥ ꯕꯦꯟꯅꯤ ꯄꯥꯎꯁꯦ ꯏꯖꯔꯥꯏꯜꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯅꯦꯇꯟꯌꯥꯍꯨꯒꯤ ꯇꯔꯞꯇꯒꯤ ꯑꯦꯅꯤ ꯃꯤडिꯌꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗꯦ ꯑꯦꯅꯤ ꯃꯐꯝꯗ ꯀꯨꯅꯣ ꯆꯣꯔꯣ ꯇꯧꯗꯅ ꯃꯄꯥꯟꯒꯤ ꯖꯔꯅꯦꯂꯤꯁ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔꯅꯤ ꯂꯩꯔꯝꯃꯒ ꯊꯣꯛꯂꯛꯄ ꯀꯥꯡꯂꯨꯞꯇꯣ ꯑꯗꯨꯗ ꯚꯤꯗꯤꯑꯣꯗꯨ ꯅꯝꯂꯒ ꯂꯥꯛꯄ ꯀꯥꯡꯂꯨꯞꯇꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯏꯖꯔꯥꯏꯜꯗꯩ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯑꯃ ꯇꯧꯔꯛꯄꯁꯤꯅꯤ ꯌꯃꯟꯒꯤ ꯍꯨꯇꯤꯁꯨ ꯍꯧꯖꯤꯛꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯣꯛꯁꯦ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯊꯥꯎ ꯇꯦꯜꯁꯤ ꯍꯧꯖꯤꯛꯀꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯁꯤ ꯊꯤꯡꯉꯝꯅꯤꯅ ꯔꯦꯠ ꯁꯤꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯒꯤ ꯊꯥꯎꯁꯤ ꯌꯝꯕꯨ ꯍꯥꯏꯅ ꯂꯩ ꯌꯥꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯞꯄꯤ ꯀꯤꯂꯣꯃꯤꯇꯔ 1,500 ꯂꯥꯞꯄꯤ ꯌꯝꯕꯨ ꯍꯥꯏꯅ ꯃꯐꯝ ꯂꯩ ꯌꯥꯕ ꯑꯗꯨꯏ ꯃꯐꯝꯗꯨꯗꯒꯤ ꯊꯥꯎꯁꯤ ꯔꯦꯠ ꯁꯤ ꯑꯣꯏꯔꯒ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯀꯣ ꯔꯦꯠ ꯁꯤꯁꯤꯗ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯀꯤ ꯊꯥꯎ ꯇꯦꯜ ꯑꯃꯁꯤ ꯄꯨꯊꯣꯔꯛꯄꯒꯤ ꯃꯇꯨꯡꯗ ꯍꯨꯇꯤꯒꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯥꯛꯄꯅꯣ ꯑꯗꯨꯁꯨ ꯎꯕ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯗꯨꯕꯥꯏꯒꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃꯈꯛꯇ ꯍꯣꯇꯦꯜꯗꯨꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯁꯣꯜꯖꯔ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗꯒꯤ ꯀꯃꯥꯟ ꯇꯧꯕ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯍꯣꯇꯦꯜꯗꯨꯗ ꯈꯔꯝꯅ ꯍꯥꯏꯔꯤ ꯏꯟꯇꯔꯁꯦꯞ ꯇꯧꯔꯒ ꯃꯆꯦꯛ ꯃꯀꯥꯏ ꯀꯥꯏꯕꯅꯤ ꯍꯥꯏꯅ ꯃꯆꯦꯛ ꯀꯥꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩꯇꯦꯀꯣ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯈꯤꯔꯀꯤꯗ ꯀꯩꯅꯣꯗꯤꯟꯗ ꯃꯆꯦꯠ ꯇꯥꯔꯗꯤ ꯆꯨꯝꯅ ꯇꯥꯒꯅꯤꯅꯦ ꯈꯤꯔꯀꯤ ꯊꯨꯒꯥꯏꯔꯒ ꯆꯪꯈ꯭ꯔꯤꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯠ ꯑꯃ ꯑꯣꯏꯕꯒꯤꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯃꯗꯨꯗꯤ ꯀꯨꯋꯦꯠꯇꯁꯨ ꯑꯗꯨꯗꯩꯗꯤ ꯑꯣꯃꯥꯟꯗꯁꯨ ꯃꯈꯣꯏꯒꯤ ꯏꯕ꯭ꯔꯤꯜ ꯕꯦꯁ ꯀ꯭ꯔꯥꯏꯗꯣ ꯀꯨꯋꯦꯠꯇ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯏꯖꯔꯥꯏꯜꯅ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯗ ꯑꯗꯨ ꯀꯦꯄꯥꯁꯤꯇꯤ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯥꯔꯒꯤ ꯁꯤꯁꯇꯦꯝ ꯂꯣꯏꯈ꯭ꯔꯦ ꯄꯦꯇ꯭ꯔꯤꯌꯣꯠꯀꯤ ꯁꯤꯁꯇꯦꯝ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯃꯤꯗꯜ ꯏꯁꯇ ꯌꯨꯡꯂꯝꯕ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯏꯔꯥꯟ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯕꯅꯤꯅ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯇꯦꯜ ꯑꯕꯤꯕꯇ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯉꯁꯥꯏ ꯑꯩꯅ ꯄꯥꯎ ꯑꯃꯈꯛ ꯀ꯭ꯂꯤꯞꯁ ꯑꯃꯈꯛ ꯎꯔꯝꯃꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ NDTVꯒꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁꯇꯅꯦ ꯑꯗꯨꯗ ꯅꯤꯄꯥꯗꯨ ꯏꯖꯔꯥꯏꯜꯗꯒꯤ ꯂꯩꯔꯝꯃꯒ ꯂꯥꯛꯏꯕꯅꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯏꯖꯔꯥꯏꯜꯒꯤ ꯑꯣꯕꯁꯇꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯔꯥꯞꯅꯤ ꯍꯥꯏ ꯁꯥꯏꯔꯦꯟ ꯐꯥꯎ ꯈꯣꯡꯈꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏ ꯁꯥꯏꯔꯦꯟ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯂꯥꯛꯄꯗ ꯁꯥꯏꯔꯦꯟꯁꯤ ꯈꯣꯡꯂꯝꯃꯤꯗꯨꯅ ꯑꯗꯨꯐꯥꯎ ꯈꯣꯡꯈꯤꯗꯨꯅ ꯗꯝ ꯁꯤꯗ ꯇꯥꯈ꯭ꯔꯤꯕꯅꯤ ꯍꯥꯏ ꯇꯦꯜ ꯑꯕꯤꯕ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝꯇ ꯍꯤꯠ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏ ꯃꯤ ꯏꯖꯔꯥꯏꯜꯗ ꯂꯩꯔꯝꯃꯒ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯁꯨ ꯍꯤꯟꯗꯨ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯃꯥꯅ ꯃꯆꯤꯟ ꯊꯤꯅꯤꯔꯣ ꯀꯨꯅꯣꯗꯤꯟꯅ ꯃꯆꯤꯟ ꯊꯤꯔꯦ ꯇꯦꯜ ꯑꯕꯤꯕꯀꯤ ꯑꯣꯕꯁꯇꯥ ꯌꯥꯝ ꯁꯥꯊꯤꯅ ꯈꯔꯥꯞꯅꯤ ꯏꯔꯥꯟꯗ ꯉꯁꯤ ꯃꯈꯣꯏꯅ ꯎꯄꯥꯏꯁꯤ ꯂꯩꯔꯛꯇꯗꯅ ꯑꯣꯏꯜ ꯋꯦꯌꯔ ꯍꯥꯎꯁꯇ ꯑꯣꯏꯜ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯖꯔꯥꯏꯜ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯏ ꯑꯗꯨꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯇ꯭ꯔꯨꯠꯇ ꯃꯥꯅ ꯇ꯭ꯋꯤꯠ ꯇꯧꯔꯤꯌꯦ ꯏꯖꯔꯥꯏꯜꯁꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯦ ꯏꯔꯥꯟꯁꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛꯇꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯗꯩꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯅꯕꯨ ꯈꯟꯅꯅꯤꯡꯉꯥꯏ ꯋꯥꯅꯤꯀꯣꯁꯦ ꯅꯨꯡꯗꯥꯡꯗꯅ ꯐꯖꯅ ꯇꯞꯅꯤꯡꯅ ꯈꯪꯉꯁꯤ ꯃꯇꯝ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯡ 3:30 ꯑꯗꯨꯝ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏꯒꯤ ꯑꯦꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯖꯣꯔꯖ ꯕꯨꯁ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯗꯒꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯑꯦꯌꯥꯔꯀ꯭ꯔꯥꯐꯁꯤ ꯑꯅꯤꯁꯤꯗ ꯑꯃꯗꯤ ꯏꯔꯥꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1,000 ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯣꯟꯗꯣ ꯑꯁꯤꯗ ꯈꯟꯅꯐꯝ ꯋꯥꯐꯝ ꯍꯥꯏꯕꯨ ꯀꯔꯤꯒꯨꯝꯕ ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯣꯟꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯗꯜ ꯏꯁꯁꯤꯗ ꯑꯃꯨꯛꯀ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯣꯔꯖ ꯕꯨꯁ ꯁꯣꯝꯗꯗꯤ ꯒꯦꯔꯜ ꯐꯣꯔꯠ ꯍꯥꯏꯅ ꯂꯩꯔꯦ USS ꯒꯦꯔꯜ ꯐꯣꯔꯠ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯣꯟꯒ ꯑꯅꯤꯃꯛ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨ ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯣꯟꯁꯤ ꯅꯍꯥꯟ ꯏꯔꯥꯟꯅ ꯏꯁꯇ꯭ꯔꯥꯏꯛ ꯍꯤꯠ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯑꯃꯛꯀ ꯖꯣꯔꯖ ꯕꯨꯁꯁꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯅ ꯆꯠꯄꯅꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯌꯥꯔꯀ꯭ꯔꯥꯐꯅꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯅ ꯆꯠꯄꯅꯦ ꯌꯨꯔꯦꯅꯤꯌꯝꯒꯨꯝꯕꯅ ꯑꯇꯣꯞꯄ ꯃꯦꯆꯤꯟ ꯑꯣꯏ ꯃꯥꯜꯂꯦ ꯖꯤꯑꯣꯕꯤꯍꯣ ꯄꯨꯡ 1:30 ꯌꯧꯗꯧꯔꯦ ꯕ꯭ꯔꯣ ꯅꯅꯥꯎ ꯄꯨꯡ 1:30 ꯌꯧꯗꯧꯔꯦ ꯅꯅꯥꯎ ꯅꯪ ꯌꯥꯝ ꯐꯖꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛꯁꯅꯤ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ
यूट्यूब चैनल से याम साथी न ग्रो इरकली नखोय मयाम की दुआ दगी नखोय मयाम बो सलाम नि मैते पांगली की तरफ तगी नखोय मयाम ने सपोर्ट तो बिबा हमेशा चैनल से बो ग्रो हेल्बे दमकता थैंक्स नि लोइमकपु अदो होजिक मखोय ना होजिक अमक्का सिदा पूरा इसे मखोय की एयरक्राफ्ट मसी यामना खन्ना निंगाय वाफमनि याम साथी न खन्ना निंगाय वाफमनि अइगे हिसाब तदे करीगे हाइबदी हानसु एयरक्राफ्ट ईरान गुंबबु ईरान की मथकता दुनिया की सेंसन दुनिया की टैक्स दुनिया की अमा ईरान की बिजनेस ईरान के कारोबार से पूरा डिस्ट्रॉय तौरमनि अमेरिका ngasi dagi natte ngasi dagi chahi kul kunthra mamang dagi aduga iran na मिसाइल साबा हो रही 1984 दगी इराक का लान तौनुबो मतम से असिदगी ईरान न मागी कनोम सी मिसाइल सी चाइना कोरिया रसिया असि मखैसी की मतेंग दगी मादरे सोमनु लिबिया अदरदी सीरिया असि मखैसी की मतेंग दगी ईरान की मिसाइल मखैसी साबा हो रही नाबा अतुई मतम दुदगी ईरान सी मागी मिसाइल की फैक्ट्री सी अदुसु टर्नल मनुंग द लेबाक मनुंग द मथक्ता नते अमेरिका मथक्ता स्ट्राइक तब फालतूनी खर्चो तो होलिमनी मनुंगदनी लोइना ईरान की साजो समाल पुनमक लोइन मनुंगदनी नत्रगदि असुक यामना तेहरान मनुंगद स्ट्राइक तब मतुंगदसु ईरान की तरफ तगी मिसाइल लॉन्च तब लेप्त्रिमनी हजिकते ईरान की तरफ तगी लॉन्च तबसी खैबर खुरम शहर फताहवान फताह तो अदुई मतुंगद कादिर असि मखैसिने हजिक लोइमक्तेना पावरफुल मिसाइल दुनी हजिक लौथोरैसे ममांगदे कापखै मिसाइल दुनी ममिंग भाव खंगदे अदुई मरक्ता फतेगुंबा हानगी पुराना स्टॉक यामना तपना चप्पा अदु मखैदुनी अदुगा अमेरिका की तरफ तगी सौजिक याम जातीना मोगी पेंटागन व्हाइट हाउस असि की तरफ ते हरेसिनबु अमेरिका दा हजिक याम साथीना खुचु खुला याम साथीना सोर्डनी डोनाल्ड ट्रम्प की ऑर्डर नि खुचु खुला असि अरो तेजीदा यामना तेजीदा साबा याम साथीना तेजीदा साबा अदु मथौनी अदुगा आईआरजीसी की तरफ तगी अमक दावा तौरेको हप्ता सिगे मनुंग सिदा अमेरिका की मी से हजिकी मखोयना मिडिल ईस्ट स्ट्राइक तौखि मखैसिदा मी चामगी मथक्ता सिबगी वानी कारक मोइगी इन्फॉर्मेशन को आईआरजीसी की तरफ तगी अदुम तौदना हजिक ईरान दसु मी सिबगी मसिंग से लिसिंग मखाई गे या यौखरबनी हजिक यौद मी शहीद ओरिसे ईरान मनुंगदा अदुगा अमेरिका अमसुंग इजराइल न ईरान दे स्ट्राइक तौरसी मोइगी जाहिलियत से मखोइगी मुनाफिकी से हजिक सुलैराबा कराइदे तौरेबदे स्कूल गुंबदा सिविल मफमदा करिगाबदी ईरान की मनुंग करीगुंबा अचौब प्रोटेस्ट अम थोलकनबा अतु ईरान की पब्लिक अदुगा लोइनना डोनाल्ड ट्रम्प हरसी जो हजिकी ईरान की रिजिम सिबु सपोर्ट तौबदो अदुई मथक्ते स्ट्राइक तौनिसिनी हजिकी रिजिम अली खमीनी की हजिक रिजिम लैरिसे आईआरजीसी असिबु सपोर्ट तौरिबा हजिक सोरोक द थोकलेगा मयाम मनुमदांग खुदिंग की प्रोटेस्ट तौरिबा बदला हलबैदमक्ता ईरान की सुप्रीम लीडर की बदला हलबैदमक्ता प्रोटेस्ट तौरिबा हजिक ईरान दा यामना कन्ना नुमदांग खुदिंग की प्रोटेस्ट नि अदुगी मथक्ता फावबा अमेरिका की डोनाल्ड ट्रम्प ना हाइरिमनी अदुई मथक्ता फावबा मखोइगी डिफेंस मिनिस्टर से यावना हाइरिमनी अदुई मथक्ता लान तौने अदुगी मथक्ता बॉम्बिंग तौनिसिनी येंखरो अदोडी अदुगरो मखोइना ईरान मनुंगदा रिजिम चेंज तौरगा ईरान की नुपी मखैबु मखोइना आजादी पीगदौरिसे अदुगुंबा स्टेटमेंट दुनरो अदुगा ईरान की कैनोमना प्रेसिडेंट हारिबा अमेरिका ने सिलेंडर तो हारक्तराने ईरान बो अनकंडीशनल करीमता कंडीशनल थमदबद सिलेंडर तो हाइदु अदुगुंबा वाहिदु ईरान की हजिकी प्रेसिडेंट हारिबा कबरद पुदने चफाय डोनाल्ड ट्रम्प कबरद पुदने चफसिनी दो हजिक त माइकई मरी द हिजबुल्लाह की तरफ तगी सु अहान बलान होबदे यंगु इजराइल की अखोइगी हिजबुल्लाह लोम थंबसे साउथ इजराइल से सिदनी ईरान की तरफ तगी लोइमक्तेन हिट ओइखरिसे ईरान की तरफ तगी साउथ लेबनान सिदा लेबनान गा हजिक लेबनान की माइकई द लेरबा इजराइल से असिदनी ईरान की तरफ तगी ईरान की अहम फर्स्ट राउंड मिसाइल पुनमक हिट ओइखरिसे करिगे हाइबदी हिजबुल्लाह की लंबी से फालिमनाबा सी लोइमक तानरेगा लोइमक कोक लंथनरेगा लान तौरुम गांगतने हेक्ता चोंगदनरा लान तौनरिम नते अदुई मथक्ता ईरान की मतुंगदा फुल सपोर्ट ओइने लेबिसे हजिकता रसियाना फुल सपोर्ट ओइने लेबिसे हजिकता अदुई मतुंगदा अमका हजिकी कोरिया की किम जोंग हाइब्रा असिना हाइरा खरे इजराइल स्टेट नते है इजराइल से अखोइगी टेररिस्ट की कनोममने है अद्दाने है कंट्रोवर्सी हेलबेदमक्ता स्टेटमेंट प्रेमने कोरिया की हजिकी अंगाव बाइना
अरे इजराइल से कना नाम इजराइल से देश ने कना नाम इजराइल से स्टेट ने नते फतो मी पुलफम नि सिने मान हार से मागी स्टेटमेंट से अदुना होजी एमु चाइना ना ईरान दगी थाव लौर से 80% ने मैम होजी कितम नेंग वारी सासा बने चाइना ना ईरान दगी थाव लौर से 80% थाव ने मोहगी क्रूड ऑयल से अदुगा होजी स्ट्रेट ऑफ हॉर्मुज ता ईरान ना पास पीरिसी चाइना अमसुंग रशिया बुने ईरान ना पास पीरिसी अदुगा ईरान हमको लाउथोबलिमनी अतोप जहाज के सु अखोय बंद तौदे सी अरांगी स्टेटमेंट निको मखोगी एयरजीसी की ऑफिसर हमना असिगी पाउसे होजी पाउ कराइदसु ब्रेक ओइबो उद्री अल जजीरा दा फोंदोर एमनी एयरजीसी की मखोगी मकोक चिंगबुदुन हारम कनाना स्ट्रेट ऑफ हॉर्मुज थिंगम स्ट्रेट ऑफ हॉर्मुज थिंगदे स्ट्रेट ऑफ हॉर्मुज थिंगी से बस इजराइल अमसुंग अमेरिका गनी अतई जहाज में चप्पा यागनी अदुमकु मसागी रिक्सता मसागी रिक्सता हाइबसिदे वालो इखराब मसागी रिक्स हाइबसिदे स्ट्रेट ऑफ हॉर्मुज से थिंग बगुम मनाबो वालेकुम अस्सलाम नसीर भाई वालेकुम अस्सलाम सिदम मणिपुरी वालेकुम अस्सलाम अदुकुम स्टेटमेंट पीरिमने अदु हौजी एमु सिदगी चाइना ना 80% थाव से ईरान दे लौरिमने अदुई मतुंगदा रशिया ना लौरिमने अदुना मरम ओइरगा मयामना खन्ने ngabne 80% थाव दु लौब तारदी हौजिक सिगी रिजिम सि उनथोकलेगा अमेरिका ना करिगुंबा अनोब रिजिम हम फमल गिब तारदी मखोय थाव लौब फंगनिरा सिरसु फंगलोय अमेरिका के मुताबिक ते चपलागी दरुनी अदुगुमदुना मरम ओइरगा चाइना की तरफ तगी सु असिगुंबा जो तो मिडिल ईस्ट लैरिबा अमेरिका की जो तो बेस अमसुंग अमेरिका की सोल्जर लोलिबा खोलिबा मखोगी हरकत बुनमक से डायरेक्ट डाटा पीरिमनी जिस तरह इंडिया अमसुंग पाकिस्तान ममांग द लान तौने खिबदा पाकिस्तान की तरफ तगी इंडिया के एयरक्राफ्ट कयामा जेट कयामा लौथगिबदा अदु चाइना की लोइने सैटेलाइट की डाटा न मरम ओइरगा लोइन लौथगरिमनी अदुगी मखैदो लाख चक्रे दो खजितंग पाकिस्तान अदुगुंबदुननी अदुगुंबदु जसा लांदसु मतुंगदा अचौब मी याउद्रेगा अचौब कंट्री याउद्रेगा लान असुक सांगना ईरान की खिमोता नते निमित 3 नि 9 नि मिडिल ईस्ट लैरिबा अमेरिका की बेस मखै डिस्ट्रॉय तौखिबा अमेरिका की मफम पुनमक अटैक तौबा ईरान दा दु यामना इंटेलिजेंस लैते सी पुनमक रशिया अमसुंग चाइना की इंटेलिजेंस न पूरा सिगी डाटा पुनमक से पीरिमनि हरकत पुनमक से ईरान दा खंगलिमनि इजराइल की सी ओरे अमेरिका की सी ओरे अदुनबु सथिक माई माई मफम दा एकदम एक्यूरेट हाइदुबु थार रादार वगैरह पेट्रियट की रादार वगैरह इरो की रादार वगैरह मिडिल ईस्ट अपुल बदा मखोई की थार की रादार से नेपाल ने आए नेपाल से हो मरी मिडिल ईस्ट पूरा डिस्ट्रॉय तौखरे नेपाल से 5000 किलोमीटर फाउब स्कैन तौरिमनी 5000 किलोमीटर से की मनुंग दा करीगुंबा उचेक अमता पायरसु रादार दु उरिमनी लुंग अमता लंगलासु अदुगुंबा साइगे स्कैन तौरिबा पोतो अमक अदुगी डाटा दु इजराइल दा ट्रांसफर तौरिमनी सुम तौदने ईरान की तरफ तक फायर रखरे मिसाइल है रखराबगा आद सेम से आखरे अदुना ईरान की मिसाइल पुनम ममांग मैम कापद मैम मोहन इंटरसेप्ट तौरनी हजिक इंटरसेप्ट तौब ngomdre हजिक हिजबुल्ला की रॉकेट फो इंटरसेप्ट तौब ngomdre डायरेक्ट हाइफादा डायरेक्ट तारिम अदुसु मखोय की उनथोकने चावगबो इंडस्ट्रियल गैस की ऑयल की अदुरे हिट ओइबकवानी हाइफादा ननाव कमेंट सुखरी यंगु कमेंट सिना करन वालेकुम अस्सलाम नोंथिन गिरो पुंग नते नुमदांग गिनी ने दुगो पुंग मखाय यौरे सिदा जेमने ईरान ना यंगु अमेरिका बु पूरा येथत पौ दिंगम लोइको अमेरिका सी लमितेन चावबा असेंबो अदो हरमगे अमेरिका के ईरान के यामन सोइने अमेरिका दा मोंग की खुद सुगलाई लेरिमनी एक नंबर दा न्यूक्लियर लेरिमनी एक नंबर दा मोंग लेरिमनी ngam do matang urek legde ma nuclear weapon phoma season rakadawrimni adugumba desh ne aya jahil ne aduna hojik bas america bu jhuki helba bu paisa gi costa adar khuchu khulai gi costa makhoi bu nem thalba aduga aloi bide ceasefire lakpa aduga iran na middle east ta yamna kanna attack torisina bu middle east ki taraf ta gi अमेरिका के मथक तक प्रेशर सु ओइनबा दाना होजी मिशन लिक ना काप दो होजिक ते ईरान की तरफ ते जो मिसाइल काप जो ड्रोन काप मखोई दे हिट ओइरिमनी
झुकी हलबा हाइबदी लुक थलबा हाइबनी झुकी हलबा हाइबदी लुक थलबदो अदु हाइरिमनी लुक थलबा सुम इकाय हलबा लुक थलबदो अदुनि हाइदो झुकी हलबा ईरान न मखोइबो पूरा झुकी हलबा हाइबदी लुक थलबा मखोइबने सिलेंडर तोहलबा हाइबोगुमनी झुकी हलबा हाइरिसे वालेकुम अस्सलाम अदुना होजिक ईरान मिसाइल लिकना कापसिगिसु वाहिरके ईरान दा होजिक लैरबो मिसाइल मखैची लोइमक्ते हेना पावरफुल मिसाइल गांगतनी मखोइगी खुर्रम शहर 4 मादरा फताह कर हाइरिसे अमखक्ता कापै मथौनी मखोइना वारहेड पुरिसे 1500 किलो अमसुंग 1000 किलो ममांगदा कापख्रे मिसाइल मखैदुनबो 500 किलो 200 किलो अदुगुंबो खक्तनी अदुगा होजिकती मखोइगी ड्रोन आसे सेरी आई चाक चाजल खरे अदुगा नापतंग लाइव थोलो लमिनी माने ड्रोन मचा काबेदु माने असेंगमनी अहम ईरान लिकना ड्रोन अमसुंग मिसाइल मोंग मोंग काबेदुन मखोइगी असागी पेट्रियोट अमसुंग थार मखोइगी एयर डिफेंस की इंटरसेप्टर मिसाइल से असि खर्चो तो हिलनो ईरान ने यामना कोक लंथरेगनी लान कुमथरे इसे मानी ओइनी सोइदमकी ओइनी हजुकसु चाइना से लापना येंगिमनाबो चाइना से एक माना ईरान दगी 80% नि थाउलुर से अदुरगसु मा लुटना डाटा अमसुंग ईरान बु मतुंग दगी सुम सौगतना थमिमनाबो चाइना गा रसियागा पाउसिदी हयंग अयुक ओइना पिरागे हजुकिदि लाइव से अदुम नापतंग थोक चरमनी चाय सिंग चारे अदुगा ड्यूटी सुनि हयंगदि अदुमैना लाइव से हजुकता लानसी ईरान की तरफ तगी खरखर अदुगा अमेरिका अमसुंग इजराइल हल्लिबा हैनबु ईरान की मनुंग स्ट्राइक तौरबा हैनबु ईरान की मिसाइल मही से इजराइल द लोइन हिट ओइरबा इजराइल की मफंग खुदिंग हिट ओइरबा अदुना अचाकपदुना मरम ओइरगा अमेरिका अमसुंग इजराइल ने ईरान से स्ट्राइक तौब से लेप्तिनुना करिगुंबा ईरान की तरफ तगी इजराइल दा दु यामना सोक तब तारगदी अमेरिका सो खचितंग मनिंग हलगनाबा मखोइन मनिंग हंद्रिसिनदी अदुगी मतुंगिना इजराइल दे पाव थोलक्त्रिसिनदी इजराइल सिदा याम साथिना मिसाइल पुनमक से इजराइल सिदा तारयाबा यामना फजन अदुगा मखोइगी फादरलैंड ने हाय मखोइगी प्रॉमिस लैंड ने हाय अयामबदा होजि एयरपोर्ट भीरनी एयरपोर्ट लोइना भीरनी लोइना 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 भीरनी एयरपोर्ट करेगदी लोइना इजराइल से थादोएगा चेलिमनाबा इजराइल से थादोएगा होजि मखोइ फादरलैंड सो हायगली प्रॉमिस लैंड सो हायगली डबल पासपोर्ट थंबसु कनान ताकपुनो फादरलैंड दबु डबल पासपोर्ट थंब्रो हुराम बगिया से खासलतो सिमफम सिदा लांतारदि चेलबगी अखोई गदि पासपोर्ट अनिकरा थमलो सगाई केनी सिटीजन अनिकरा अखोई दिलौरो याबो फादरलैंड गॉड न प्रॉमिस तौरप लैंड दुबु अइना थादोगे चक्कनिरो सिरसु चल्लो पुंगा मखाई हेलखरे अशोकपदी मखोइगी कैनो मखै से बिल्डिंग मखै अशोकपगी अदुसु अदुम एमु सैटेलाइट अदुई फोटो दुसु हेंगै थाजरके मयमदा नपचरके मोइदा करी खोती ओरनो करी ओइद्रुम नबदो वीडियो द्रु नपले अदुगुम वीडियो दुगी एने फोटो दु स्क्रीनशॉट लौरगा हेंगी अयुकी पाउदै मयमदा खंगंजरके रोनाल्डो लैदा अखोइ मफम सिदा लैदा चप्पगी वातादा अखोइना लैर मफम सिदा लैबगी वानी को असा एने पोस्ट अम यंगलमी मागे ट्विटर दा अल हिलाल दा मा लैबगी वानी सिगी क्लब अमदा सिदा अखोइना लैर मफम सिदा अदु यामना पब्लिक प्लेस ता नतेगो जो अमेरिका के बेस लैर मखैदो अदुई मथक्तनी 200 मिसाइल लगते का फन देने तलब तलब तौर में तलब झुकी है लेकिन तलब ईरान दे याम साथिल ने ईरान ने हुजु पुसोत्रि सिनबु इजराइल अमसुंग अमेरिका की टारगेट से करन मोहगी लॉन्चर है मोहगी मिसाइल कापनंगाय मखादा मिसिन में यावरिदो लॉन्चर है ना अदुगी दुना मुखोन हुजु याम डिस्ट्रॉय तौरिसे कापलक्तना बायना रेदे अदुगुंबो लॉन्चर दु लोइन डिस्ट्रॉय तौखिब तारगदी ईरान सु मखो मखु टेक लाबो अदुना नाबो मखोइन हुजु एम तौरगा स्ट्राइक तौरिसे लेप्तबिदा मानी अदु ngasiगी स्ट्राइक ते हजु फाउदी मखोइगी फेस अमा फाउ लाक्त्री हजु तेल अविवता हिजबुल्लाह की तरफ तगिनी लान तागरिजे इजराइल अमसुंग अमेरिका की एकदम लोइमक्तेना घातिया दुलोमक्तेना थर्ड क्लास मखोइगी ओंकोनी हिजबुल्लाह लोइखरे हिजबुल्लाह तुमखराइना अरांग चंगुबदा याम साथीना फुबिरकले हिजबुल्लाहना याम साथीना फुबिरकले मखोइगी मीबु पुरा अहिंग नुंगथिलु चेना खोनदना ओनदन लेबाकता कन्नना लोइना नाथोरे इमने अरांग हिंसे याम साथीना फुबिरकले मोहगी रडवान फोर्स तुना हिजबुल्लाह की लोइमक्तेना पावरफुल नि लोइमक्तेना अकलबा फोर्स नि अदुना याम साथीना फुरकले अरांग से याम साथीना है दुनिंग थीना
ꯌꯦꯡꯉꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯨꯟꯅ ꯈꯪꯍꯧꯔꯕ꯭ꯔꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗ ꯑꯁꯤꯅ ꯀꯔꯤ ꯃꯑꯣꯡꯗ ꯍꯥꯏꯕꯕꯨ ꯏꯔꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯗꯦꯁꯀꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯐꯠ ꯑꯆꯧꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯐꯠ ꯑꯆꯧꯕꯅꯥꯕ ꯁꯤꯒꯤ ꯖꯔꯤꯌꯥꯗ ꯃꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯗꯧꯔꯤꯕꯅꯥꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯅꯤ ꯁꯤ ꯏꯔꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯐꯠ ꯑꯆꯧꯕ ꯂꯥꯟ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯥꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯖꯔꯤꯌꯥꯗ ꯑꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯧꯔꯒ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯒꯗꯧꯔꯝꯅꯤ ꯈꯔꯅꯤꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯣꯔꯤꯁꯤ ꯊꯣꯛꯂꯛꯂꯒ ꯑꯩ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯩ ꯁꯥꯗꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯦꯁꯥꯔ ꯇꯧꯔꯕꯅꯤꯅ ꯑꯩ ꯏꯁꯥꯒꯤ ꯗꯦꯁꯇꯤ ꯑꯩ ꯀꯟꯗꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯃꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯥꯔꯤꯕꯅꯤ ꯑꯗꯨꯗ ꯂꯥꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯒ ꯆꯩꯅꯥꯒꯤ ꯀꯩꯅꯣꯝꯒ ꯄ꯭ꯔꯦꯁꯤꯗꯦꯟꯒ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯍꯟꯗꯛ ꯃꯔꯛꯁꯤꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯤꯁꯐꯌꯥꯔ ꯑꯃꯁꯨꯡ ꯂꯥꯟꯁꯤ ꯂꯣꯏꯕꯒꯤ ꯑꯗꯨꯃꯛꯄꯨ ꯏꯔꯥꯟꯒꯤ ꯇꯔꯞꯇ ꯀ꯭ꯂꯤꯌꯥꯔꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯀ꯭ꯂꯤꯌꯥꯔ ꯏꯇꯥꯂꯤꯗꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯟꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯅ ꯊꯧꯖꯤꯜꯂꯒ ꯏꯇꯥꯂꯤꯕꯨ ꯁꯤꯁꯐꯌꯥꯔ ꯇꯧꯕꯒꯤ ꯏꯔꯥꯟꯅ ꯁꯥꯐꯅꯤ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯑꯃꯐꯥꯎ ꯁꯥꯟꯅꯔꯣꯏ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯇꯟꯖꯥꯗꯅꯤ ꯌꯥꯝ ꯐꯖꯅ ꯑꯣꯃꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯕꯤꯆꯥꯔ ꯇꯧꯔꯝꯕ ꯃꯤꯗꯣ ꯋꯥꯐꯝ ꯂꯣꯏꯖꯜꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯇꯔꯞꯇꯒꯤꯁꯨ ꯏꯁꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯃꯛꯄꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯅꯤ ꯁꯤꯅꯤ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯔꯝꯃꯗꯤ ꯐ꯭ꯔꯤ ꯏꯔꯥꯟ ꯌꯦꯡꯉꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯂꯩꯔꯗꯤ ꯀꯨꯅꯣꯗꯤꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯗꯦꯁꯇ ꯂꯥꯟ ꯇꯧꯍꯟꯗꯦ ꯗꯈꯥ ꯃꯥꯔꯁꯨ ꯌꯥꯝꯅ ꯌꯦꯡꯉ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯨꯡꯗꯥꯡ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯍꯤꯞꯊꯒꯦ ꯉꯁꯤꯒꯤ ꯃꯤꯠꯁꯨ ꯅꯥꯔꯦ ꯏꯁꯂꯥꯝ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯔꯒ ꯁꯂꯥꯝ ꯑꯃꯁꯨꯡ ꯗꯨꯋꯥꯗ ꯗꯨꯋꯥ ꯌꯥꯝꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯔꯨꯖꯥ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯆꯥꯛ ꯍꯧꯕꯤꯗꯨꯅ ꯔꯨꯖꯥ ꯍꯦꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯡꯖꯦꯜ ꯈꯣꯠꯆꯜꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯖꯔꯒꯦ ꯁꯂꯥꯝ ꯑꯂꯩꯀꯨꯝ